coronavirus dagi ngakthong naba central amasung state government na step kaya leptana lokhatli masigi manung channa state asidasu curfew lauthokre covid-19 hairiba laina asi makha tana pak sanna sandograk tanaba central amasung state government na piba guidelines sing asi strictly follow tobi naba Manipur Police Department gi tarap tagi aina miyam da appeal tawjari curfew manung da essential services amasung authorized oiba mioi sing natana praja miyam mapanda thokpi ganu sarkar na piba timing manung da essential items amadi chana thaknaba leiba tarabasu imung amadagi mi amadagi henna thokpi ganu amasung gari sien nabi ganu grocery shop amasung pharmacy singdagi potchei hidak leibada mi yamna punsinbi ganu queue lepa matamda lapna lepiduna social distancing strictly maintained tobiyo religious places haibadi temples churches mosque na chingba singdasu miyam punbi nadaba appeal tawjari state government nasu mapandagi lakpa miwai kaya quarantine centers sing hangdoktuna laina asi makha tana sandok tanaba akan section thorang lokhatli state government na lokhat lagliba preventive measures mayamsi lokhat pada miyam na Manipur Police Department bu mateng pangbiyo karigumba curfew asibu thugaiduna lambi sarakta miyam punba maram leitana gari thoba chatpa thengnarabadi police department nasu law gi matungin na matik chaba action lokhat kani